ꯃꯣꯗꯔꯟ ꯏꯟꯗꯤꯌꯥꯒꯤ ꯑꯍꯨꯝꯁꯨꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯌꯦꯡꯉꯣ꯫ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯄꯋꯥꯔꯗ ꯄꯟꯖꯥꯕ ꯂꯧꯁꯤꯟꯕꯒꯤꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯕꯦꯡꯒꯣꯜ, ꯃꯍꯦꯁꯣꯔ ꯑꯗꯨꯒ ꯇꯧꯈ꯭ꯔꯦꯀꯣ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯋꯥꯔꯁꯦ ꯕꯦꯡꯒꯣꯜ ꯑꯃꯁꯨꯡ ꯃꯍꯦꯁꯣꯔꯗ ꯀꯃꯥꯏꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯣꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯟꯖꯥꯕ ꯑꯁꯤ ꯀꯃꯥꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯉꯁꯦꯕꯀꯣ꯫ ꯄꯟꯖꯥꯕꯁꯤꯗ ꯌꯦꯡꯉꯁꯤ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡ ꯑꯗꯣ ꯃꯃꯥꯡꯒꯤ ꯕꯦꯡꯒꯣꯜ ꯑꯃꯁꯨꯡ ꯃꯍꯦꯁꯣꯔꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔ ꯄ꯭ꯂꯦꯂꯤꯁꯇ ꯌꯥꯎꯔꯒ ꯆꯪꯂꯒ ꯌꯦꯡꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯀꯣ꯫ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯄꯟꯖꯥꯕꯇ ꯁꯤꯈ ꯒꯨꯔꯨꯁꯤꯡ ꯈꯔ ꯂꯩꯔꯝꯃꯦꯕꯀꯣ꯫ ꯑꯗꯣ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡ ꯍꯥꯏꯁꯤꯅ 10ꯁꯨꯕ ꯀꯩꯅꯣꯅꯦꯕ, ꯁꯤꯈ ꯒꯨꯔꯨꯅꯦꯕ꯫ 9ꯁꯨꯕ ꯒꯨꯔꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯒꯨꯔꯨ ꯇꯦꯒ ꯕꯍꯥꯗꯨꯔꯅꯦꯕꯀꯣ꯫ 9ꯁꯨꯕ ꯁꯤꯈ ꯒꯨꯔꯨꯁꯤ ꯒꯨꯔꯨ ꯇꯦꯒ ꯕꯍꯥꯗꯨꯔꯅꯦꯕ꯫ ꯑꯗꯨꯒ 10ꯁꯨꯕ ꯁꯤꯈ ꯒꯨꯔꯨꯁꯤ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡ ꯀꯧꯋꯦꯕ꯫ ꯗ 10th and last Guru of Sikh, ꯃꯥꯁꯦ 10ꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯒꯨꯔꯨꯅꯦꯕ ꯁꯤꯈꯁꯤꯡꯒꯤ꯫ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯔꯤꯂꯤꯖꯤꯌꯁ ꯁꯦꯛ ꯏꯟꯇꯨ ꯃꯤꯂꯤꯇꯔꯤ ꯕ꯭ꯔꯗꯔꯍꯨꯗ, ꯃꯥꯅ ꯑꯣꯟꯊꯣꯛꯑꯝꯃꯦꯕ ꯔꯤꯂꯤꯖꯤꯌꯁ ꯁꯦꯛ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯕ꯭ꯔꯗꯔꯍꯨꯗ ꯍꯥꯏꯗꯤ ꯃꯃꯤꯡ ꯀꯩꯀꯧꯕ꯫ ꯑꯗꯨ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡꯅꯅꯦ ꯈꯜꯁꯥꯁꯨ ꯂꯤꯡꯈꯠꯂꯝꯃꯦꯕ꯫ ꯑꯗꯣ ꯃꯥꯅ ꯔꯤꯂꯤꯖꯤꯌꯁꯀꯤ ꯁꯦꯛꯁꯤ ꯃꯤꯂꯤꯇꯔꯤ ꯕ꯭ꯔꯗꯔꯍꯨꯗꯇ ꯑꯣꯟꯊꯣꯛꯂꯝꯃꯦꯕꯀꯣ꯫ ꯑꯗꯨ ꯈꯜꯁꯥ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯩꯅꯣ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡꯅ ꯍꯧꯗꯣꯛꯑꯝꯕꯅꯦꯕ꯫ ꯃꯥꯒꯤ ꯃꯈꯥꯗ ꯕꯟꯗꯥ ꯕꯍꯥꯗꯨꯔ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯄꯥꯏꯍꯧꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨ ꯌꯦꯡꯁꯦ꯫ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡ, ꯗ 10th and last Guru of Sikh, transformed the religious sect into military brotherhood. ꯑꯗꯣ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡꯁꯤꯅ ꯔꯤꯂꯤꯖꯤꯌꯁ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯂꯩꯖꯕꯁꯦ ꯀꯔꯤꯗꯣ ꯃꯤꯂꯤꯇꯔꯤ ꯕ꯭ꯔꯗꯔꯍꯨꯗ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯝꯃꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯗ 3 ꯕꯦꯇꯜ ꯂꯥꯟꯒ ꯁꯣꯛꯅꯗꯣꯏꯅꯦ꯫ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡꯅ ꯃꯥꯒꯤ ꯃꯈꯥꯗ ꯈꯜꯁꯥ ꯍꯥꯏꯅ ꯂꯤꯡꯈꯠꯂꯒ ꯕꯟꯗꯥ ꯕꯍꯥꯗꯨꯔ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯁꯦ ꯑꯃꯨꯛ ꯂꯨꯆꯤꯡꯍꯧꯗꯣꯏꯅꯦꯕꯀꯣ꯫ In the confusion and disorder followed by invasion of ꯅꯥꯗꯤꯔ ꯁꯥꯍ, ꯅꯥꯗꯤꯔ ꯁꯥꯍ ꯀꯧꯕ ꯑꯃꯅ ꯄꯟꯖꯥꯕꯇ ꯏꯟꯚꯦꯖꯟ ꯇꯧꯔꯛꯇꯣꯏꯅꯦꯕ ꯂꯥꯟ ꯇꯥꯔꯒꯀꯣ꯫ ꯑꯗꯨꯒ 𝗵𝗶_𝗶 ꯀꯧꯕ ꯑꯃꯒ ꯅꯥꯗꯤꯔ ꯁꯥꯍ ꯀꯧꯕ ꯑꯃꯒ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯁꯨꯡ ꯗꯤꯁꯑꯣꯔꯗꯔ ꯊꯣꯛꯂꯛꯄꯗꯒꯤ ꯁꯤꯈꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯡꯁꯦ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯛꯇꯣꯏꯅꯦꯕ꯫ ꯗ ꯁꯤꯈꯁ ꯏꯟꯀ꯭ꯔꯤꯖ ꯗꯤꯌꯔ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯡ, ꯁꯤꯈꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯡꯁꯦ ꯍꯦꯟꯒꯠꯍꯜꯂꯛꯇꯣꯏꯅꯦꯕ꯫ ꯑꯦꯟ ꯕꯤꯀꯝ ꯁ꯭ꯇꯔꯣꯡ ꯄꯋꯥꯔ, ꯕꯤꯀꯦꯝ ꯑꯦ ꯁ꯭ꯇꯔꯣꯡ ꯄꯋꯥꯔ, ꯑꯗꯨꯒ ꯁ꯭ꯇꯔꯣꯡ ꯄꯋꯥꯔ ꯑꯃ ꯑꯣꯏꯍꯜꯂꯛꯇꯣꯏꯅꯦꯕ꯫ ꯌꯥꯔꯕ? ꯁꯤ ꯂꯩꯔꯦ, ꯕ꯭ꯔꯗꯔꯍꯨꯗ ꯑꯣꯟꯊꯣꯛꯄꯤꯗꯣ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯤꯈ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯣꯏꯅ ꯍꯪꯕ ꯄꯋꯥꯔꯐꯨꯜ ꯔꯨꯂꯔꯁꯦ ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡꯅꯦꯕ꯫ ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡ꯫ ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡꯁꯦ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯀꯣ꯫ ꯕ꯭ꯔꯦꯛꯐꯥꯁ ꯇꯣꯏꯅ ꯍꯪꯉꯤ, ꯃꯥꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯖꯤꯟꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯁꯦꯀꯦꯟ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯅꯥꯗꯤꯔ ꯁꯥꯍ ꯑꯃꯁꯨꯡ 𝗵𝗶_𝗶 ꯏꯟꯚꯦꯗ ꯇꯧꯔꯛꯄꯗꯒꯤ ꯁꯤꯈꯁꯤꯡꯁꯤꯗ ꯆꯥꯎꯁ ꯑꯃꯁꯨꯡ ꯀꯟꯐ꯭ꯌꯨꯖꯟ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯡꯗꯨ ꯌꯥꯝꯅ ꯀꯜꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯦꯕꯀꯣ꯫ ꯍꯧꯖꯤꯛ ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯁꯤ ꯌꯦꯡꯉꯣ꯫ ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡꯁꯦ 1792ꯗꯒꯤꯅ 1839 ꯐꯥꯎꯒꯤ ꯃꯔꯛꯇ ꯄꯥꯜꯂꯝꯃꯦꯕ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡꯁꯦ 1792ꯗꯒꯤꯅ 1839ꯒꯤ ꯃꯔꯛꯇ ꯄꯥꯜꯂꯝꯃꯦꯕ꯫ ꯍꯤ ꯋꯥꯖ ꯒ꯭ꯔꯦꯇꯦꯁ ꯏꯟꯗꯤꯌꯥꯟ ꯔꯨꯂꯔ ꯑꯣꯐ ꯍꯤꯁ ꯇꯥꯏꯝ, ꯃꯥꯒꯤ ꯃꯇꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯔꯦꯇꯦꯁ ꯑꯣꯏꯕ ꯏꯟꯗꯤꯌꯥꯟ ꯔꯨꯂꯔꯅꯦꯕ꯫ ꯃꯥꯒꯤ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ 1792 1839ꯒꯤ ꯃꯅꯨꯡꯁꯤꯗ꯫ 1792 ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯍꯦꯁꯣꯔꯗꯨ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯁꯦꯔꯤꯡꯒꯄꯇꯅꯝ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤꯒ ꯇꯧꯕꯗꯨꯅꯦꯕꯀꯣ꯫ 1839ꯗꯤ ꯑꯁꯣꯝꯗ ꯕꯦꯇꯜ ꯑꯣꯐ ꯁꯤꯄꯣꯏ ꯂꯥꯛꯇꯣꯔꯦ꯫ ꯐꯔꯦ ꯌꯦꯡꯉꯁꯤ꯫ ꯍꯤ ꯋꯥꯖ ꯗ ꯒ꯭ꯔꯦꯇꯦꯁ ꯏꯟꯗꯤꯌꯥꯟ ꯔꯨꯂꯔ ꯑꯣꯐ ꯍꯤꯁ ꯇꯥꯏꯝ ꯑꯦꯟड ꯐꯥꯎꯟꯗꯔ ꯑꯣꯐ ꯁꯤꯈ ꯔꯨꯜ ꯏꯟ ꯄꯟꯖꯥꯕ꯫ ꯄꯟꯖꯥꯕꯇ ꯁꯤꯈ ꯔꯨꯜ ꯐꯥꯎꯟꯗꯔꯅꯦꯕ ꯃꯍꯥꯔꯥꯖꯥ ꯔꯟꯖꯤꯠ ꯁꯤꯡꯁꯦ꯫ ꯃꯍꯥꯛꯁꯤ ꯄꯣꯛꯄ 1780ꯗ ꯄꯣꯛꯄꯅꯦ꯫ ꯑꯗꯣ ꯃꯥꯅ ꯆꯍꯤ 13 ꯃꯇꯨꯡꯗ ꯄꯥꯏꯔꯤꯁꯤ 8 ꯒꯨꯔꯖꯔꯟꯋꯥꯂꯥ꯫ ꯑꯗꯣ ꯃꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯦ ꯂꯥꯍꯣꯔꯁꯤ 1799ꯗ꯫ ꯑꯗꯣ ꯃꯥꯅ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯝꯃꯦꯕ ꯀꯣ꯫ ꯑꯗꯨꯒ ꯍꯤ ꯀꯟꯀ꯭ꯋꯔꯗ ꯑꯃ꯭ꯔꯤꯠꯁꯔ ꯏꯟ 1802, 1802ꯗ ꯃꯥꯅ ꯑꯃ꯭ꯔꯤꯠꯁꯔ ꯀꯟꯀ꯭ꯋꯔ ꯇꯧꯔꯦ꯫ ꯑꯣꯀꯨꯄꯥꯏ ꯂꯨꯙꯤꯌꯥꯅꯥ, ꯄꯟꯖꯥꯕꯀꯤ ꯂꯨꯙꯤꯌꯥꯅꯥꯁꯤ ꯑꯣꯀꯨꯄꯥꯏ ꯇꯧꯔꯦ꯫ ꯑꯦꯟ ꯑꯐꯇꯔ ꯏꯟꯁꯦꯁꯦꯟ ꯋꯥꯔ, ꯂꯥꯟ ꯃꯊꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯅꯦꯆ ꯀꯪꯒ꯭ꯔꯥ, ꯑꯦꯇꯣꯛ, ꯃꯨꯜꯇꯥꯟ, ꯀꯥꯁꯃꯤꯔ, ꯍꯖꯥꯔꯥ, ꯕꯅꯨ, ꯑꯗꯨꯅ ꯀꯪꯒ꯭ꯔꯥ, ꯑꯇꯣꯛ, ꯃꯨꯜꯇꯥꯟ, ꯀꯥꯁꯃꯤꯔ, ꯍꯖꯥꯔꯥ, ꯕꯅꯨ, ꯗꯤꯔꯥꯖꯠ ꯄꯦꯁꯋꯥꯔꯁꯤꯡꯁꯦ ꯑꯦꯇꯦꯛ ꯇꯧꯔꯦ꯫ ꯑꯗꯣ ꯃꯍꯥꯛꯁꯦ 1839ꯗ ꯂꯩꯈꯤꯗ꯭ꯔꯦꯀꯣ꯫ ꯔꯟꯖꯤꯠ ꯁꯤꯡꯒꯤ
ꯁꯀꯦꯁꯔꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯏ ꯇꯥꯔꯗꯤ ꯈꯔꯛꯁꯤꯡ, ꯃꯣꯏꯗꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯗꯕ ꯔꯨꯂꯔꯁꯤꯡꯅꯤ꯫ ꯈꯔꯛꯁꯤꯡ, ꯑꯗꯒꯤ ꯅꯨꯅꯤꯍꯥꯜ, ꯁꯤꯔꯁꯤꯡ, ꯗꯂꯤꯞꯁꯤꯡ, ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯂꯥꯁ ꯔꯨꯂꯔꯁꯤ ꯃꯔꯨ ꯑꯣꯏꯌꯦ ꯀꯔꯤꯒꯨꯝꯕ ꯗꯨꯂꯤꯞꯁꯤꯡ ꯍꯥꯏꯁꯨ ꯈꯪꯅꯩ, ꯗꯂꯤꯞꯁꯤꯡ ꯍꯥꯏꯁꯨ ꯈꯪꯅꯩ, ꯀꯔꯤꯕ ꯗꯂꯤꯞꯁꯤꯡ꯫ The Sikh power was broken by British after death of ꯔꯟꯖꯤꯠ ꯁꯤꯡ. ꯔꯟꯖꯤꯠ ꯁꯤꯡ ꯁꯤꯔ ꯃꯇꯨꯡꯗꯗꯤ ꯁꯤꯈꯀꯤ ꯄꯋꯥꯔꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ, ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯀꯅꯥꯅ, ꯕ꯭ꯔꯤꯇꯤꯁꯅ꯫ ꯑꯗꯨꯗꯒꯤꯅꯦꯕ ꯂꯥꯟ ꯑꯅꯤ ꯁꯣꯛꯅꯗꯣꯏꯁꯦ ꯀꯩꯒꯨꯝꯕ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔ ꯀꯧꯕ ꯑꯃꯅꯦ, ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔ ꯀꯧꯕ ꯑꯃꯅꯦ꯫ ꯌꯦꯡꯉꯁꯤ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔꯁꯤ 1845ꯇ 46 ꯐꯥꯎ ꯁꯣꯛꯅꯩꯌꯦꯕꯀꯣ꯫ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔꯁꯤ ꯀꯔꯤ ꯍꯥꯏꯕ 1845ꯇ 1846 ꯐꯥꯎ ꯁꯣꯛꯅꯩꯌꯦꯕ꯫ ꯁꯤꯈ ꯋꯦꯌꯔ ꯗꯤꯐꯤꯇꯦꯠ ꯏꯟ ꯑꯣꯜ 4 ꯕꯦꯇꯜ꯫ ꯂꯥꯟ ꯃꯔꯤꯃꯛꯇ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯦꯠ ꯃꯨꯠꯀꯤ, ꯐꯤꯔꯣꯖꯁꯥꯍꯗ, ꯑꯂꯤꯋꯥꯜ ꯑꯦꯟ ꯁꯤꯔꯕꯥꯇꯣꯟ꯫ ꯃꯨꯠꯀꯤ, ꯐꯤꯔꯣꯖꯁꯥꯍ, ꯑꯂꯤꯋꯥꯜ ꯑꯃꯁꯨꯡ ꯁꯦꯕ꯭ꯔꯥꯎꯟ ꯍꯥꯏꯕꯁꯤꯗ ꯃꯥꯏꯊꯤꯈꯤꯑꯕ ꯁꯤꯈ ꯂꯥꯟꯐꯝ ꯃꯔꯤꯃꯛꯇ꯫ ꯑꯗꯨꯒ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯂꯥꯍꯣꯔꯁꯤ ꯃꯔꯨ ꯑꯣꯏ, 1846ꯗ ꯁꯥꯏꯟ ꯇꯧꯈꯤ, ꯑꯗꯨꯒ ꯂꯥꯟ ꯂꯣꯏꯁꯤꯟꯈꯤꯑꯕꯀꯣ꯫ ꯑꯗꯨꯒ ꯁꯥꯔ ꯍꯦꯅꯔꯤ ꯕꯤꯀꯦꯝ ꯗ ꯐꯥꯔꯁ ꯔꯦꯁꯤꯗꯦꯟꯁ꯫ ꯁꯥꯔ ꯍꯦꯅꯔꯤ ꯂꯣꯔꯦꯟꯁꯅ ꯑꯍꯥꯟꯕ ꯔꯦꯁꯤꯗꯦꯟꯁ ꯑꯣꯏꯈꯤ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯂꯥꯍꯣꯔꯅꯦ, ꯑꯗꯒꯤ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯔꯦ꯫ ꯃꯊꯪꯗ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔ, ꯑꯅꯤꯁꯨꯕ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔꯁꯤ 1848ꯗ 1849ꯗ ꯇꯧꯋꯦꯕꯀꯣ꯫ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯁꯤꯈ ꯋꯥꯔꯁꯤ 1848 1849 ꯐꯥꯎ꯫ ꯁꯤꯗ ꯂꯣꯔꯗ ꯗꯥꯜꯍꯧꯁꯤꯅ ꯑꯦꯅꯦꯛꯁ ꯄꯟꯖꯥꯕ, ꯃꯇꯝꯁꯤꯗ ꯂꯣꯔꯗ ꯗꯥꯜꯍꯧꯁꯤꯅ ꯄꯟꯖꯥꯕ ꯑꯦꯅꯦꯛꯁ ꯇꯧꯈꯤꯕꯅꯦꯕꯀꯣ꯫ ꯁꯥꯔ ꯖꯣꯟ ꯂꯣꯔꯦꯟꯁ ꯕꯤꯀꯝ ꯗ ꯐꯥꯔꯁ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯟꯖꯥꯕ꯫ ꯄꯟꯖꯥꯕꯀꯤ ꯑꯍꯥꯟꯕ ꯆꯤꯐ ꯀꯃꯤꯁꯅꯔꯁꯤ ꯀꯅꯥꯅ ꯑꯣꯏꯒꯦ? ꯁꯥꯔ ꯖꯣꯟ ꯂꯣꯔꯦꯟꯁꯅ꯫ ꯁꯥꯔ ꯖꯣꯟ ꯂꯣꯔꯦꯟꯁ ꯕꯤꯀꯝ ꯗ ꯐꯥꯔꯁ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯟꯖꯥꯕ꯫ ꯄꯟꯖꯥꯕꯀꯤ ꯑꯍꯥꯟꯕ ꯆꯤꯐ ꯀꯃꯤꯁꯅꯔꯁꯤ ꯀꯅꯥꯅ ꯑꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔ ꯖꯣꯟ ꯂꯣꯔꯦꯟꯁꯅ ꯑꯣꯏꯈꯤꯑꯕ꯫ ꯌꯥꯔꯕ? ꯑꯗꯨꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯃ꯭ꯔꯤꯠꯁꯔ ꯀꯧꯕ ꯑꯃ ꯇꯧꯋꯦꯕ, ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯃ꯭ꯔꯤꯠꯁꯔ ꯍꯥꯏꯅ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯃ꯭ꯔꯤꯠꯁꯔ, ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯃ꯭ꯔꯤꯠꯁꯔꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯃ꯭ꯔꯤꯠꯁꯔꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯂꯥꯍꯣꯔꯗꯅ ꯀꯩꯅꯣꯗ ꯀꯔꯤ ꯐꯥꯔꯁ ꯁꯤꯈ ꯋꯥꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯧꯕꯅꯦꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯂꯥꯍꯣꯔꯁꯤꯅꯀꯣ꯫ ꯑꯁꯤꯁꯤꯡꯁꯤ ꯇꯣꯏꯅ ꯄꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ, ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯀꯥꯎꯒꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯑꯦꯅꯦꯛꯁꯦꯁꯟꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ꯫ ꯀꯤꯡꯗꯝꯗ ꯅꯋꯥꯕ ꯑꯣꯐ ꯕꯦꯡꯒꯣꯜ 1713ꯗꯀꯣ꯫ ꯅꯋꯥꯕ ꯑꯣꯐ ꯕꯦꯡꯒꯣꯜ 1713ꯗ ꯀꯅꯥꯅꯣ? ꯃꯨꯔꯁꯤꯗ ꯀꯨꯂꯤ ꯈꯥꯟ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯦꯂꯥꯍꯥꯕꯥꯗ ꯑꯦꯅꯦꯛꯁꯦꯁꯟ ꯇꯧꯈꯤꯕꯅꯤ 1765 ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯦꯂꯥꯍꯥꯕꯥꯗ ꯇꯧꯋꯤ, ꯑꯗꯣ ꯕꯦꯡꯒꯣꯜ ꯑꯦꯅꯦꯛꯁ ꯇꯧꯈꯤꯕꯅꯦꯕ꯫ ꯕꯤꯛꯇꯣꯔ ꯄꯨꯛꯆ ꯂꯣꯏꯔꯕ ꯃꯇꯨꯡꯗꯀꯣ ꯃꯔꯥꯊꯥ ꯀꯟꯐꯦꯗꯔꯦꯁꯤ 1720ꯗ ꯕꯥꯖꯤꯔꯥꯎ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁꯅ ꯇꯧꯈꯤꯕ 1801ꯗ ꯁꯤꯗ ꯌꯥꯎꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕꯗꯀꯣ꯫ ꯅꯋꯥꯕ ꯑꯣꯐ ꯀꯔꯅꯥꯇꯤꯛ ꯑꯔꯀꯣꯠꯁꯤꯁꯨ 1720ꯗ ꯁꯗꯨꯜꯂꯥ ꯈꯥꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯧꯁꯤꯟꯈꯤ ꯍꯥꯏꯕ 1801ꯗ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁꯀꯤ ꯃꯇꯨꯡ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯀꯅꯥ ꯍꯧꯗꯣꯛꯂꯝꯃꯦꯕ? ꯂꯣꯔꯗ ꯋꯦꯂꯦꯁꯂꯤꯅꯀꯣ꯫ ꯅꯋꯥꯕ ꯑꯣꯐ ꯑꯕꯙ 1722ꯗ ꯄꯥꯜꯂꯝꯕꯁꯦ ꯃꯤꯔ ꯃꯨꯍꯝꯃꯗ ꯑꯃꯤꯟ ꯁꯥꯗꯠ ꯈꯥꯟ ꯕꯨꯔꯥꯟ ꯎꯜ ꯃꯨꯜꯛ 1801ꯗ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯂꯧꯁꯤꯟꯈꯤꯑꯕꯀꯣ꯫ 1856ꯗ ꯗꯥꯜꯍꯧꯁꯤꯅ ꯗꯣꯛꯇ꯭ꯔꯤꯟ ꯑꯣꯐ ꯂꯦꯞꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯁꯤꯟꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯂꯧꯁꯤꯟꯕꯅꯤ ꯅꯋꯥꯕ ꯑꯣꯐ ꯑꯋꯙꯁꯦ꯫ ꯑꯋꯙꯁꯦ ꯑꯔꯣꯏꯕ ꯂꯧꯁꯤꯟꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯇꯥꯔꯦ, ꯁꯤꯗꯤ ꯈꯔ ꯆꯤꯟꯐꯥ ꯄꯨꯕ ꯇꯥꯔꯦ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯊꯪꯗ ꯅꯤꯖꯥꯝ ꯑꯣꯐ ꯍꯥꯏꯗ꯭ꯔꯕꯥꯗꯁꯦ 1724ꯗ ꯃꯤꯔ ꯀꯨꯔꯨꯝꯎꯗꯤꯟ ꯖꯤꯟꯀꯤꯆ ꯈꯥꯟ ꯅꯤꯖꯥꯝ ꯎꯜ ꯃꯨꯜꯛꯁꯨ ꯀꯧꯋꯦꯕ, ꯅꯤꯖꯥꯝ ꯎꯜ ꯃꯨꯜꯛ ꯀꯣ꯫ 1798ꯗ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁꯅ ꯇꯧꯔꯒ ꯂꯧꯁꯤꯟꯈꯤ, ꯀꯅꯥꯅ? ꯂꯣꯔꯗ ꯋꯦꯂꯦꯁꯂꯤꯅ꯫ ꯃꯊꯪꯗ ꯃꯩꯁꯨꯔꯁꯤ 1761ꯗ ꯍꯩꯗꯔ ꯑꯂꯤꯅ ꯄꯥꯜꯂꯛꯄꯅꯦꯕ, 1799ꯗ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯇꯧꯔꯒ ꯂꯧꯁꯤꯟꯈꯤꯕ ꯃꯩꯁꯨꯔꯁꯦ ꯍꯩꯗꯔ ꯑꯂꯤꯅ ꯄꯥꯜꯂꯛꯑꯒ꯫ ꯃꯊꯪꯗ ꯄꯟꯖꯥꯕꯁꯤ 1792ꯗ ꯔꯟꯖꯤꯠ ꯁꯤꯡꯅ ꯄꯥꯜꯂꯦ, ꯑꯗꯨꯒ 1849ꯗ ꯗꯥꯜꯍꯧꯁꯤꯅ ꯗꯂꯤꯞꯁꯤꯡꯒꯤ ꯃꯇꯝꯗ ꯂꯧꯁꯤꯟꯈꯤꯕꯅꯦꯕ, ꯂꯣꯔꯗ ꯗꯥꯜꯍꯧꯁꯤꯅ꯫ ꯁꯤ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ, ꯂꯣꯔꯗ ꯗꯥꯜꯍꯧꯁꯤ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯍꯧꯗꯣꯛꯄꯅꯦꯕ꯫ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯅꯠꯇꯦ, ꯗꯣꯛꯇ꯭ꯔꯤꯟ ꯑꯣꯐ ꯂꯥꯞꯁ, ꯗꯥꯜꯍꯧꯁꯤꯅ ꯍꯧꯗꯣꯛꯄꯗꯤ ꯀꯔꯤꯕ? ꯗꯣꯛꯇ꯭ꯔꯤꯟ ꯑꯣꯐ ꯂꯥꯞꯁ꯫ 1849ꯗ ꯄꯟꯖꯥꯕꯁꯤ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ 1857ꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯃ ꯐꯥꯔꯁ ꯋꯥꯔ ꯑꯣꯐ ꯏꯟꯗꯤꯌꯥꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ, ꯁꯤꯄꯣꯏ ꯃꯣꯗꯤꯅꯤ ꯇꯧꯗꯣꯏꯁꯤꯗꯤ꯫ ꯃꯊꯪꯗ
ꯑꯁꯤꯁꯤꯡꯗꯤ ꯈꯪꯖꯤꯜꯂꯣ, ꯂꯣꯏ ꯈꯪꯖꯤꯟꯕꯅ ꯃꯔꯨ ꯑꯣꯏꯀꯣ ꯆꯍꯤꯁꯦ꯫ ꯃꯊꯪꯗ ꯃꯍꯦꯁꯣꯔ ꯂꯩꯔ ꯄꯟꯖꯥꯕ ꯐꯥꯎ ꯄꯥꯔꯦ ꯑꯩꯈꯣꯏꯀꯣ꯫ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯏꯀꯣꯅꯣꯃꯤꯛ ꯏꯝꯄꯦꯛ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯔꯨꯜꯁꯦ ꯅꯩꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯏꯀꯣꯅꯣꯃꯤꯛ ꯏꯝꯄꯦꯛ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯔꯨꯜꯁꯦ ꯅꯩꯅꯗꯣꯏꯅꯤꯀꯣ꯫ 3 stages of British colonization ꯏꯁꯇꯦꯠ 3